Yare yare khom khom. Yam thâu giờ cái này. Quên. Thôi bỏ mung ngay rồi. Thôi rồi sai khăm. Đó là xong rồi. Lôi nơ tri bây giờ là này. Iche Motilal. Iche Motilal. Cái đó sao? Iche Motilal hay gì cái nữa? Nete iche ga Motilal ga punna ko bwani. Kai di iche Motilal nang jubera. Hay ma Motilal. Iche. Kari ro tau ri jibo. Join tau ko ba numit sida. Thawai yaokhre ha ba ngang ni na. Hazadre he sidi. Sir natraga mo jibo saksa tho tumra sa lo. Nungdin tumbagi haina bidi khara leibani moi mamam ja si. Hay ma thok ta ba thorak te ni. Hay Motilal. Hay chira ba ne. Mi oi roi dang. Mà lạ mà lên nè. Mà ai khoang ham mồm này mà. Ta thì ta vẫn hết khùng tôi rồi mà tôi lấy tới lên mà ít thôi ra kìa. Ta ni nang kori ro khang de ba. Isi de no mo karai do mo chat khar no khang de. Mama chang pura ek to khumok de ba. Ma chai de gi law ri si da. Sa moi hingon je pot chu ka phao ju man de. Akhoi godaw no thog ro phao do sa si bo. Akhoi sung de pot thamam ji yam sil le. Manager adu akhoi che na ya ra oi. Ma di ne pot chai yam tha da na khot na tor sa ba je yam pam ja ba ni. Ya ro e du ma di. Sa yum da sa ba bu ine na. Na kan phai do ma ni mangai da. Na kan le mo bu khoi godaw chang na ga ji ke sa. Madu khara tap na khana ji. Ma si angang ju work quality kamai to ha ni dang. Mà rồi à iche di mà ima đó mà mọi khả năng là cái đi nó ngay rồi mà này đó mà mọi lạc tới đó mà sora âm su sát tay rồi sora âm chắc kệ kori nó nè nang bu manam gra nam dana khot na daw thum ya na ba ngay sai nó lối nằm thuộc biết đâu mấy ta mà chắc là gì mà ho phare phare lâu to karo angang ni na mai da phamu as bang ha di sawar ka ni big che na kan da bai ai bu kadai tu hai bu ibu nang bu mà mấy à ni cả biết nang ma ta hau ro hai bro ya mai thuê cô ấy chắc là cái ngày xưa ấy konchak kg cho hum gạo ni khom đấy à tầm ni target yêu hậu đấy à bốn tiền khẳng thắc tha gì nè target yêu vương ngầm đấy chứ ai khát này mỗi tây thì cả đám target tôi yang white đi vậy ai nó han à yêu rồi đi han thắc ti promotion cho ca vậy mai chắc lên yo te thang te me an ni sai na lo de sai cái ta salam ta thang đi kì ibu yon thok pra ni yon thok te sai ra dom tham me ba yo te thang te me am ji bu lâu bom ta la đi đi thu kì kì bu lạc tí nè thà giờ thì nó mới sai gì konchak thì phải rất là nè ê khi dùng mà nó có sao nè yo te cũng mới làm làm cái nè mi lấy tới ra rồi thu đi hàng nhỉ mi điểm ta lấy vào vụ gì nè dùng gì vụ mi lấy bro cái đồng tăng gì cái ba cái nào ra nó cầu đi chứ ba cái gì hay cái mua 이때 마 이때 뭐 이게 시 이거 땡 탕tiế cây konchak oi ba cây lấy cái kia nè yam phare ni tu dia konchak ti me an nei lâu lai bungo 시래지 이거 땡 탕tiế 낙때나 들어 때 시보 mane yon ngak tani bungo du le di jing do manu du me an nei ri nang kari da pu do ri ge na sang ta lai du bo 이때 마 야니 ai soida ai rickshaw ani hum lao đi han mà cái na bora gì đó co han dần là cái kg cái một cái đi oi dong man cái tay mỗi đi vô chỉ bỏ cái gì cái đi khang để đây bungo manu du me am le di yeng lao 야니 tay mà ai manu du sang ai yang jara cái yốt chỉ đây ra na khara hấp chân cái ya mini yốt xe ai gì đi tay chắc là gì à ni 이때 막 그래 실내 이거 땡신지라 mani lo sambung khang da na ne ga sai di ge je han za na le di ben chi jin je loi pu lo nang hơi tem ibungo nang bo kari jati no mai te long am sieng na ngangi me 이때 막 아이고 thôi cari nó khá budi màn mình sặc sẹ thôi mày tây à sẽ người tây mà sao nó quay bungo ai đi nè ga sai mayang ngồi buin ning nen mayang ju ma le du gi tha da da nang je mai te re mayang la hang bani waro gu du ko sao đi đây tây mà cái đại lục to yam tối là ta đây
hantak aina konchak khomba chatpa horakpaje asidagidi yam toina tare baya jinam toiba soronde ai he ubaga ꯌꯥꯝꯅ ꯑꯅꯝꯕ ꯇꯧꯕꯗꯨꯗꯅꯦ ꯃꯌꯥꯝꯅ ꯁꯨꯝ ꯍꯥꯏꯔꯤꯕꯅꯤ ꯐꯩ ꯌꯥꯝꯅ ꯅꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯁꯦ ꯊꯕꯛ ꯆꯤꯜꯍꯥꯎ ꯊꯤꯕ ꯌꯥꯗꯦꯀꯣ ꯌꯥꯝ ꯐꯔꯦ ꯑꯗꯣ ꯌꯣꯠꯁꯦ ꯑꯁꯣꯝꯗꯁꯨ ꯃꯌꯥꯝ ꯂꯩꯔꯤ ꯑꯗꯣ ꯅꯪ ꯁꯤ ꯍꯥꯟꯅ ꯄꯨꯈꯤꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯀꯦ ꯍꯥꯏꯕ꯭ꯔꯣ ꯏꯇꯩꯃ ꯌꯥꯔꯗꯤ ꯉꯁꯤ ꯂꯣꯏ ꯈꯣꯝꯖꯤꯜꯂꯒ ꯑꯗꯨꯝ ꯑꯉꯝꯕꯒꯩ ꯄꯨꯈ꯭ꯔꯒꯦ ꯉꯝꯗꯕ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯑꯁꯨ ꯂꯥꯛꯑꯒꯦ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯁꯤ ꯂꯣꯏꯁꯟꯅꯕ ꯍꯣꯠꯅꯕꯗꯅꯦ ꯊꯕꯛ ꯑꯝꯇ ꯅꯪꯗ꯭ꯔꯕꯅꯤ ꯏꯇꯩꯃ ꯁꯤ ꯄꯦꯔꯦꯁꯦ ꯑꯌꯥꯕ꯭ꯔꯣ ꯁꯤꯁꯨ ꯍꯥꯞꯈ꯭ꯔꯣꯔꯥ ꯑꯗꯨꯗꯤ ꯁꯤꯖꯤꯟꯅꯗꯤꯅꯦꯍꯦ ꯅꯪꯁꯨ ꯑꯣ ꯃꯁꯛꯁꯦ ꯊꯤꯕꯁꯤꯗ 이때만 시 야리보. 야드랍니 합게 갖춰로도 카가디 좀 띡띡띡나리버니네 합쳐로다. 뿌러. 호이도 이때만 호래 파자들이 한 맘 레이로. 그래서 합쳐로시다. 시 계지도 이나 떠오라 로이지 이때만 가 람삼대 좀 떨어마게. 야야. 루파 리싱 아마가 리싱 아마가 말푸 이란마게 거이 때마. 야야. 세대. 아도 ngasi nung ni leragane amu he lao hoi te adoi tasala amuk thambiramge hoi te ma do poche kayang tin lei adum lei gini da kwa laigini nung ni leragane amuk lak ni ba yum chaba jingdo mathaki yot kakthar kadaba hen bo khotpa yam leiri hoi leiri ima kaino ngaktang tumba sida kongkang toi dubo koncha kha leibdo yon thokpani da o as aidi kai tawrabo ningore adudi muk tumuge ibungo nangi dubu gari ga lakri jibu gari da puge hari no mya itema moido thalladi sonda changa roige na haibane bako ado ngasi gi di si ama je thamamage hayeng loba laage ai si ama puraga chatlamage hoi phare hayeng ga lao hoi tema thogi je fazai ꯑꯩꯗꯤ ꯅꯍꯥꯟꯒꯩ ꯌꯨꯝꯗ ꯀꯇꯂꯥꯏ ꯆꯨꯔ ꯂꯩꯔꯝꯅꯤꯅ ꯑꯁꯤꯒꯨꯝꯕ ꯐꯖꯕꯒꯁꯦ ꯑꯃꯨꯛ ꯎ ꯐꯪꯗ꯭ꯔꯕꯅꯤꯅꯦ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯄ ꯌꯥꯅꯤꯡꯉꯥꯏ ꯑꯁꯤꯃꯛ ꯕꯣꯔꯥ ꯑꯃ ꯊꯝꯃꯝꯃꯕꯅꯤꯅ ꯐꯔꯦꯗꯅ ꯍꯌꯦꯡ ꯑꯃꯨꯛ ꯉꯟꯇꯥ ꯂꯥꯛꯑꯒꯦ ꯐꯕ ꯌꯦꯡꯉꯨꯀꯣ ꯀꯦꯖꯤ ꯃꯁꯤꯡ ꯑꯗꯨꯝ ꯆꯦꯟꯅ ꯈꯣꯠꯅ ꯇꯧꯅꯤ ꯂꯦꯠꯅꯤꯅꯦꯍꯦ ꯑꯁ ꯂꯨꯝ ꯂꯥꯎꯏꯅꯦꯍꯦ ꯐꯖꯅꯕ ꯊꯤꯔꯗꯤ ꯀꯥꯁꯤꯟꯀꯥꯁꯦ ꯀꯥꯟꯅꯕ ꯌꯥꯝ ꯐꯪꯉꯤꯅꯦ ꯌꯣꯝ ꯄꯥꯝ ꯄꯥꯏ ꯇꯧ ꯇꯥꯜꯂꯗꯤ ꯀꯩꯅꯣ ꯅꯪ ꯃꯣꯏ ꯁꯤ ꯆꯪꯉꯤꯗꯣ ꯑꯗꯨ ꯈꯛꯇꯔꯅꯦ ꯕꯣꯔꯥꯗꯨ ꯈꯛꯇꯔꯅꯦ 모이도 아파 팠다가 엿 카라 칸토엄기게 시즌나바 야가다도 예행기게 아스 아이나디 엿기 융거 사브네 엿 막 팟아루 무름블레 원인 칼라가 라이브디 레하웨버고 아도 모이도 카라 아파 팠다 카당 칸토키기 파레 라우 마탕기도 라시 네 콜로이 동안데 레 마게 코이 리쇼 카이 카모게 아슬레 동안데 레 어 마마도 레이람드디 파니다 पोते सीधा ले रहे इतेमा इतेमा कना अखोय मादी लेती कईगे ओइदोइनो इमादी लेती इमा लेटजे यानी आई ngarang tu konchak se thamamba adu lauge na haige na tawuni da purage ko sa ngarang gi konchak khombaduro mane tamodi थबक याम कल्लिने आइदि दुमाइना मैतै मचाना थबक जिलाउ थिदबसे याम पामजै होय सिजुको याम कानाबा थबकनि हे मिनबु कया तौनिंगदबै वानि बको सेनगदि थि फंगला जाने सि थबकसे होय याम फैये तामो से काय दैनो आइबुरो यांगं पबिदैने अदो इतै मनने कोनचाक कुंबा लेरका ना पाउ पिरके नदि हाइबा अदो फोन नंबर अमता पिबे यागदरो होय हेक लेबगा हाइरके फोन नंबर हाइरगे यारबो ai phone du anta hai biro ya ni 1 2 3 4 7 7 0 ama wat pamale 1 ado number je save to banu ai ngai ming duga kai ai gi buro tombire yam phajai hoi adudi hai hek leibaga mo hai biro ko hoi ngasi di ai chachagrage chale hek leibaga hai biro ko magumba maitai macha thabak chilau thidaba mayam thola kandani manipur nungai tise as amta leitre ne as sida zo amta leitre aini di konchak lo la ona zo haidokre kamai tawne as
ꯑꯁꯤ ꯄ꯭ꯔꯦꯟꯆꯥꯟꯁꯦ ꯑꯣꯏꯅ ꯄꯤꯊꯣꯛꯈ꯭ꯔꯒꯦ ꯑꯩꯈꯣꯏ ꯃꯥꯁꯨ ꯂꯩꯇꯦ ꯑꯁ ꯁꯤ ꯅꯨꯄꯥꯁꯤ ꯂꯥꯛꯇ꯭ꯔꯤ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯃꯥ ꯂꯥꯛꯇ꯭ꯔꯤꯀꯥꯟꯗ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯉꯥꯏ ꯂꯩꯔꯤꯅꯦ ꯇꯣꯝꯕꯤꯔꯦ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯉꯟꯅ ꯂꯥꯛꯑꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯣꯏꯔꯥꯡꯂꯣꯝꯒꯤ ꯍꯥꯟꯅ ꯈꯣꯝꯀꯠꯂꯝꯗ ꯌꯥꯔꯣꯏꯅ ꯇꯧꯗꯅ ꯑꯗꯨ ꯅꯪ ꯀꯣꯟꯆꯥꯛ ꯂꯩꯗꯤ ꯂꯩꯔꯤꯕꯣ ꯀꯥꯏ ꯂꯩꯒꯦ ꯉꯁꯤꯒꯤꯗꯤꯅꯦ ꯁꯤ ꯄꯨꯕ ꯁꯦ ꯍꯣꯏ ꯀꯩꯅꯣ ꯁꯤꯗꯤ ꯑꯐꯕ ꯃꯥꯜꯂꯤꯗ ꯁꯤ ꯌꯥꯝ ꯐꯔꯤꯕ ꯃꯥꯜꯂꯤꯗ ꯁꯤꯗꯤ ꯑꯁ ꯐꯠꯇ꯭ꯔꯕꯅꯦꯍꯦ ꯑꯩꯈꯣꯏ ꯃꯥ ꯑꯃ ꯂꯩꯖꯔꯅꯤ ꯑꯣ ꯑꯁ ꯅꯪꯅ ꯌꯥꯔꯕꯅꯤꯅ ꯑꯗꯨꯝ ꯄꯨꯔꯒꯦꯀꯣ ꯍꯣꯏ ꯄꯨꯔꯣ ꯑꯗꯣ ꯉꯔꯥꯡ ꯑꯩꯅ ꯅꯉꯣꯟꯗ ꯅꯨꯡꯗꯥꯡ ꯍꯥꯏꯈꯤꯕꯗꯣ ꯑꯗꯣ ꯅꯪ ꯄꯥꯎꯈꯨꯝꯗꯣ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯉꯟꯅ ꯂꯥꯛꯑꯣ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯃꯥ ꯍꯜꯂꯛꯄ ꯃꯇꯝ ꯌꯧꯔꯦ ꯍꯧꯖꯤꯛꯇꯤ ꯑꯗꯣ ꯅꯣꯏ ꯃꯥꯁꯨ ꯂꯥꯛꯇ꯭ꯔꯤ ꯃꯔꯣꯟꯗꯨꯝꯗꯤ ꯈꯪꯉꯒ ꯆꯠꯈꯤꯒꯦꯗꯅ ꯌꯥꯏ ꯌꯥꯗꯦ ꯑꯗꯣ ꯑꯗꯨꯝ ꯈꯪꯖꯔꯣꯍꯦ ꯌꯥꯅꯤꯡꯗ꯭ꯔꯒꯕꯨ ꯅꯪ ꯑꯃꯨꯛ ꯀꯧꯔꯛꯈꯤꯗ꯭ꯔꯣ ꯏꯃꯥ ꯕꯣꯔꯤꯁꯦ ꯄꯤꯁ ꯑꯅꯤꯗꯪ ꯊꯣꯛꯑꯒꯦꯀꯣ ꯍꯣꯏ ꯌꯥꯏꯌꯦ ꯌꯥꯏꯌꯦ ꯏꯃꯥꯗꯤꯅꯦ ꯀꯔꯤꯅꯣ ꯈꯜꯂꯨꯔꯦ ꯅꯪꯅ ꯆꯥꯛꯀ ꯊꯣꯡ ꯂꯩꯔꯝꯕꯁꯤꯕꯨ ꯌꯣꯠꯄꯕꯨ ꯌꯥꯗꯣꯔꯤꯕ꯭ꯔꯣ ꯍꯥꯎꯅꯤꯗ ꯏꯃꯥ ꯑꯩꯅ ꯁꯨꯝ ꯊꯣꯡꯉꯣꯏ ꯊꯣꯡꯗꯕ ꯋꯥꯅꯤ ꯑꯩ ꯑꯗꯨꯝ ꯌꯦꯡꯉꯤ ꯀꯩꯅꯣ ꯃꯨꯛꯕꯥꯡ ꯌꯦꯡꯕꯗ ꯌꯨꯇꯨꯕꯇ ꯑꯗꯨꯝ ꯎꯏ ꯍꯩꯃꯥ ꯃꯩꯁꯤꯁꯨ ꯃꯨꯠꯊꯣꯛꯈ꯭ꯔꯦꯅ ꯇꯧꯔꯤꯁꯤꯗꯤ ꯏꯕꯨꯡꯉꯣ ꯁꯦ ꯎꯗꯣꯟꯗꯣ ꯑꯗꯨꯝ ꯊꯥꯒꯠꯂꯧ ꯃꯩꯁꯤꯗꯤ ꯐꯖꯅꯗꯤ ꯆꯥꯡ ꯅꯥꯏꯗ꯭ꯔꯦꯍꯦ ꯏꯃꯥ ꯀꯥꯡꯍꯧꯁꯤ ꯑꯃꯒ ꯀꯥꯡꯁꯣꯏꯁꯤꯅ ꯀꯔꯤ ꯊꯣꯡꯉꯣ ꯍꯥꯏꯕꯅꯣ ꯈꯪꯗꯦꯅꯦ ꯅꯪꯅ ꯆꯥꯅꯤꯡꯕꯗꯤ ꯑꯗꯨꯝ ꯊꯣꯡꯉꯣ ꯌꯥꯔꯦ ꯉꯁꯤꯗꯤ ꯏꯃꯥꯒꯤꯗꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯀꯣꯟꯆꯥꯛ ꯈꯣꯝ ꯆꯠꯂꯤꯅꯦ ꯇꯧꯗꯣ ꯈꯔ ꯅꯥꯟꯅ ꯆꯠꯂꯤꯅꯦ ꯂꯩꯁꯥꯕꯤꯅ ꯑꯝꯇ ꯌꯥꯗ ꯇꯥꯔꯦꯅꯦ ꯅꯪꯕꯣ ꯅꯪ ꯅꯨꯄꯤ ꯊꯤꯔꯔꯣꯏꯒꯦ ꯍꯥꯏꯕ꯭ꯔꯣ ꯑꯩꯈꯣꯏ ꯃꯥꯅ ꯈꯪꯗꯅ ꯏꯁꯥ ꯅꯥꯟꯅ ꯆꯠꯇ꯭ꯔꯁꯨ ꯏꯃꯥ ꯌꯥꯔꯛꯑꯦ ꯀꯩꯅꯣ ꯀꯣꯏꯔꯦ ꯀꯔꯝꯕ ꯅꯨꯄꯤꯅꯣꯅꯦ ꯅꯪꯉꯣꯟꯗ ꯌꯥꯔꯛꯏꯗꯨꯕꯣ ꯀꯃꯥꯏꯅ ꯏꯍꯦ ꯑꯗꯨꯕꯨ ꯏꯃꯥ ꯑꯩꯅꯅꯦ ꯁꯥꯕꯨꯡꯈꯣꯛꯇ ꯌꯨꯝ ꯑꯅꯧꯕ ꯑꯃ ꯁꯥꯕ ꯌꯣꯠꯀꯤ ꯑꯗꯨꯗ ꯃꯣꯏꯗꯤ ꯀꯣꯟꯆꯥꯛ ꯌꯥꯝ ꯂꯩꯌꯦꯅ ꯇꯥꯕꯁꯨ ꯆꯪꯉꯨꯕ ꯑꯗ ꯈꯪꯍꯧꯗꯅ ꯊꯣꯔꯛꯑꯦ ꯅꯨꯄꯤ ꯃꯆꯥꯁꯦ ꯑꯗꯨꯒ ꯃꯥꯁꯦ ꯑꯩꯉꯣꯟꯗ ꯅꯣꯛꯐꯦꯠꯀ ꯇꯧꯔ ꯌꯦꯡꯉꯛꯑꯦ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯁꯛ ꯐꯖꯕꯩ ꯉꯥꯎꯔꯛꯏꯕꯣꯏ ꯅꯤꯡꯉꯨꯔꯦ ꯑꯗꯨꯒꯗꯤ ꯁꯨꯝ ꯃꯩꯇꯩ ꯃꯆꯥꯅꯒ ꯊꯕꯛ ꯆꯤꯜꯍꯥꯎ ꯊꯤꯗꯕ ꯈꯣꯠꯇꯕꯁꯦ ꯃꯥꯗꯤ ꯌꯥꯝ ꯄꯥꯝꯖꯖꯥꯅꯤꯗꯅ ꯑꯗꯨꯗꯒꯤꯗꯤ ꯑꯗꯨꯝ ꯈꯪꯅꯈ꯭ꯔꯦ ꯏꯃꯥ ꯏꯁ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯒ ꯂꯩꯔꯤꯕꯅꯦ ꯐꯔꯦ ꯏꯆꯥꯒꯤꯁꯨꯅꯦ ꯂꯥꯏꯅ ꯇꯝꯕ ꯑꯃ ꯂꯩꯔꯝꯃꯤꯁꯦ ꯐꯔꯕꯅꯤ ꯃꯁꯛ ꯃꯇꯧꯗꯤ ꯀꯝꯗꯧꯏ ꯏꯕꯨꯡꯉꯣ ꯃꯁꯛꯀꯤꯗꯤ ꯏꯃꯥ ꯐꯖꯈ꯭ꯔꯖꯥꯠꯅꯤ ꯃꯃꯥꯏꯒꯗꯣ ꯄꯥꯛꯗꯅ ꯑꯩꯈꯣꯏ ꯃꯦꯅꯦꯖꯔꯗꯣ ꯅꯍꯥꯟ ꯂꯥꯛꯃꯤꯟꯅꯕꯗꯣ ꯃꯥꯒꯤ ꯇꯥꯏꯞꯇ ꯄꯥꯛꯑꯦ ꯃꯃꯥꯏꯗꯣ ꯑꯗꯨ ꯃꯃꯥꯏ ꯄꯥꯛꯆꯔꯁꯨ ꯐꯗꯤ ꯐꯖꯩꯌꯦ ꯏꯃꯥ ꯅꯪ ꯃꯁꯛ ꯌꯦꯡꯒꯦꯔꯣ ꯌꯦꯡꯒꯦ ꯑꯩꯉꯣꯟꯗ ꯁꯤꯗ ꯐꯣꯟꯗ ꯌꯥꯎꯕꯅꯦ ꯇꯨ ꯏꯃꯥ ꯁꯤ ꯌꯦꯡꯉꯨꯅꯦ ꯇꯨ ꯏꯃꯥ ꯅꯨꯡꯁꯤꯅꯦꯍꯦ ꯃꯁꯛꯁꯦ ꯏꯃꯧ ꯑꯣꯏꯗꯧꯔꯕꯅꯔ ꯀꯩꯅꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯁꯤꯅꯦ ꯁꯤꯗꯤ ꯏꯕꯨꯡꯉꯣ ꯁꯤ ꯀꯨꯏꯍꯜꯂꯅꯨ ꯄꯨꯂꯞ ꯄꯨꯔꯛꯎ ꯏꯃꯥꯏꯗꯤꯅꯦ ꯄꯨꯔꯛꯏꯒꯩ ꯑꯗꯨꯝ ꯏꯃꯥꯅꯅꯦ ꯄꯩꯁꯥꯒꯤꯗꯤ ꯊꯣꯛꯑꯕ ꯑꯃ ꯇꯧꯅꯤ ꯄꯨꯔꯛꯑꯣꯀꯣ ꯑꯁ ꯃꯁꯛꯀ ꯈꯛꯇ ꯅꯠꯇꯦ ꯃꯁꯛ ꯐꯖꯕ ꯈꯛꯇ ꯅꯠꯇꯦ ꯄꯩꯁꯥꯒ ꯄꯥꯏꯒꯖꯥꯅꯤ ꯃꯣꯏ ꯏꯃꯨꯡꯗꯣ ꯑꯗꯨꯅꯤ ꯄꯨꯔꯛꯎꯀꯣ ꯁꯠ ꯄꯨꯔꯛꯎ ꯃꯤꯅ ꯍꯥꯟꯒꯤꯅꯤ ꯏꯕꯨꯡꯉꯣ ꯅꯥꯄꯤ ꯁꯤꯡꯕꯤ ꯃꯌꯥꯝꯁꯤꯅ ꯃꯔꯣꯜ ꯑꯃ ꯊꯥꯔꯤꯕ ꯄꯣꯠ ꯆꯩꯁꯤꯡꯁꯤꯅ ꯏꯁꯤꯡꯒ ꯐꯖꯅ ꯆꯥꯏꯗꯅ ꯇꯧꯔꯤꯁꯤꯅ ꯐꯖꯅ ꯍꯧꯕ ꯉꯝꯗꯦꯕ ꯅꯥꯄꯤꯁꯤꯡꯁꯦ ꯍꯦꯛꯇ ꯍꯧꯒꯠꯂꯦꯕ ꯊꯥ ꯑꯃꯗ ꯑꯩꯈꯣꯏꯗ ꯀꯣꯟꯆꯥꯛ ꯈꯣꯝꯅꯕ ꯄꯤꯔꯤꯕ ꯇꯥꯔꯒꯦꯠꯁꯦ ꯁꯨꯝꯅꯗꯪꯒꯤ ꯀꯦꯖꯤ 5,000 ꯈꯛꯇꯅꯦ ꯍꯥꯏꯕ ꯑꯗꯣ ꯈꯣꯝꯕ ꯉꯝꯅꯗ꯭ꯔꯤꯅꯤꯅꯦ ꯃꯣꯏ ꯑꯩꯗꯤ 5,000 ꯑꯩꯅ ꯉꯁꯤ ꯁꯨꯔꯝꯃꯤꯁꯦ ꯑꯩ ꯍꯟꯗꯛꯇꯤ ꯄ꯭ꯔꯣꯃꯣꯁꯟꯗꯤ ꯀꯥꯗꯧꯔꯕꯅꯤꯅꯦ ꯍꯥ ꯃꯣꯇꯤꯂꯥꯟ ꯅꯪ ꯍꯜꯂꯛꯑꯕꯣ ꯅꯪꯗꯤ ꯑꯣꯐꯤꯁꯀ ꯀꯥꯔꯦ ꯍꯥꯏꯅ ꯏꯅꯦꯅ ꯏꯇꯩꯃ ꯑꯣꯐꯤꯁꯇꯤ ꯅꯠꯇꯦꯗ ꯊꯕꯛꯄꯨꯗꯤ ꯆꯠꯂꯦ ꯍꯟꯗꯛꯇꯤ ꯑꯗꯨꯕꯨ ꯀꯩ ꯊꯕꯛꯅꯣꯕ ꯏꯅꯦꯅꯗꯤ ꯄꯩꯁꯥ ꯌꯥꯝ ꯐꯪꯉꯦ ꯍꯥꯏꯅꯦ ꯄꯩꯁꯥꯕꯨꯗꯤ ꯌꯥꯝ ꯐꯪꯉꯦ ꯊꯕꯛꯁꯦ ꯌꯣꯠꯀꯤ ꯊꯕꯛꯅꯤ ꯏꯇꯩꯃ ꯏꯃꯥ ꯌꯣꯠꯀꯤ ꯌꯨꯝ ꯁꯥꯕ ꯆꯠꯂꯤꯔꯣ ꯅꯪꯕꯣ ꯑꯗꯨꯅꯕꯨ ꯐꯔꯦꯗ ꯍꯧꯖꯤꯛꯀꯥꯟꯗꯤ ꯌꯨꯝꯁꯨ ꯌꯣꯠꯀꯤ ꯉꯥꯛꯇ ꯁꯥꯟꯅꯔꯦ ꯄꯩꯁꯥꯁꯨ ꯌꯥꯝ ꯆꯥꯎꯋꯦ ꯍꯥꯏꯅꯦ ꯑꯗꯨꯅꯕꯨ ꯐꯔꯦꯗ ꯂꯦꯝꯅ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯌꯣꯠꯀꯤ ꯌꯨꯝ ꯁꯥꯕ ꯆꯠꯄꯗꯨꯅ ꯏꯇꯩꯃ ꯍꯣꯏ ꯃꯣꯏ ꯌꯣꯠꯀꯤ ꯌꯨꯝ ꯁꯥꯕ ꯄꯩꯁꯥꯕꯨꯗꯤ ꯌꯥꯝ ꯐꯪꯉꯦ ꯍꯥꯏ ꯑꯗꯣ ꯑꯩꯒꯤꯁꯤꯗꯤ ꯀꯣꯟꯆꯥꯛ ꯈꯣꯝꯕ ꯆꯠꯄꯅꯤ ꯏꯇꯩꯃ ꯑꯣ ꯀꯣꯟꯆꯥꯛ ꯈꯣꯝꯕꯅꯦꯕ ꯑꯗꯨꯁꯨ ꯐꯩ ꯀꯩꯅꯣ ꯅꯪ ꯑꯗꯨ ꯍꯥꯏꯕꯗꯤ ꯀꯥꯏꯔꯤꯗꯨꯕꯣ ꯏꯇꯩꯃ ꯃꯌꯥꯝꯅꯒ ꯁꯨꯝ ꯀꯌా ꯇꯧꯅꯗꯦꯗꯅꯀꯣ ꯁꯤ ꯊꯕꯛꯁꯦ ꯑꯗꯨꯗ ꯁꯨꯝ ꯄꯥꯈꯪꯒ ꯑꯣꯏꯕꯗ ꯁꯨꯝ ꯈꯔ ꯏꯀꯥꯏ ꯇꯧꯅꯤꯗ ꯍꯩꯃꯥ ꯊꯕꯛꯀꯤ ꯊꯕꯛ ꯆꯞ ꯃꯥꯟꯅꯩ ꯀꯩꯗꯧꯔꯒꯦꯗꯣ ꯀꯩꯁꯨꯝ ꯈꯜꯂꯨꯅꯨ ꯏꯅꯥꯎꯁꯤꯗꯤ ꯍꯣꯏ ꯏꯇꯩꯃ ꯑꯩ ꯋꯥꯔꯦ ꯀꯣꯟꯆꯥꯛ ꯈꯣꯝꯃꯨꯕꯩ ꯉꯥꯛꯇꯪ ꯄꯣꯊꯥꯔꯨꯈꯤꯒꯦ ꯏꯇꯩꯃ ꯍꯣꯏ ꯍꯩꯃꯥ ꯄꯤꯔꯦꯗꯨꯅ ꯑꯃꯨꯛ ꯀꯗꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯂꯩꯇ꯭ꯔꯤꯁꯤꯕꯣ ꯕꯦꯁꯥꯟꯁꯨ ꯎꯗꯦꯅꯦ ꯁꯤꯗ ꯉꯥꯔ ꯂꯩꯍꯧꯕꯗꯨꯕꯨ ꯀꯗꯥꯏꯗ ꯄꯨꯊꯣꯛꯈ꯭ꯔꯖꯥꯠꯅꯣ ꯀꯅꯥ ꯂꯧꯈꯤꯖꯥꯠꯅꯣ ꯇꯣꯝꯕꯤꯔꯦ ꯅꯪ ꯇꯥꯕ꯭ꯔꯣ ꯕꯦꯁꯥꯟꯒ ꯄꯤꯔꯦꯒꯗꯨꯕꯨ ꯀꯅꯥꯅ ꯂꯧꯈꯤꯒꯦ ꯃꯤ ꯂꯩꯇ꯭ꯔꯤꯁꯤꯕꯣ ꯑꯁ ꯈꯪꯗꯤꯌꯦ ꯑꯩ ꯂꯩꯔꯤꯉꯩꯗꯗꯤ ꯀꯅꯥꯝꯇ ꯋꯥꯏꯕ ꯂꯥꯛꯇꯤꯌꯦ
ꯑꯦ ꯑꯗꯨꯗꯤ ꯀꯅꯥꯅ ꯂꯧꯈꯤꯒꯦꯕ ꯁꯤꯗ ꯑꯝꯇ ꯂꯩꯇ꯭ꯔꯤꯁꯤꯕꯣ ꯈꯪꯗꯦ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ ꯑꯗꯨ ꯉꯥꯏꯈꯣ ꯀꯣꯟꯆꯥꯛ ꯈꯣꯝꯕꯗꯨꯅ ꯑꯩꯈꯣꯏꯗ ꯅꯨꯡꯇꯤꯒꯤ ꯂꯥꯛꯏꯁꯤꯅ ꯀꯔꯤꯒꯤ ꯀꯔꯤꯅꯣ ꯀꯣꯟꯆꯥꯛ ꯈꯣꯝꯕꯗꯤ ꯀꯣꯟꯆꯥꯛ ꯈꯣꯝꯕ ꯂꯥꯛꯏꯅꯤ ꯀꯩꯅꯣ ꯀꯣꯟꯆꯥꯛ ꯑꯝꯇ ꯂꯩꯇ꯭ꯔꯕꯅꯤ ꯀꯔꯤꯅꯣꯕ ꯅꯪꯅ ꯄꯤꯔꯤꯁꯦ ꯃꯉꯣꯟꯗ ꯍꯣ ꯃꯅꯤꯡꯂꯣꯝꯗ ꯀꯣꯟꯆꯥꯛ ꯃꯌꯥꯝ ꯂꯩꯔꯝꯃꯦ ꯑꯗꯣ ꯌꯣꯟꯊꯣꯛꯏꯕ ꯄꯤꯊꯣꯛꯏꯕ ꯃꯅꯤꯡꯗꯁꯨ ꯑꯃꯠꯇꯁꯨ ꯂꯩꯇ꯭ꯔꯕꯗꯨꯕꯨ ꯉꯥꯏꯈꯣ ꯑꯩꯅ ꯉꯔꯥꯡ ꯍꯜꯂꯛꯄꯗ ꯊꯣꯡꯒꯥꯟꯗ ꯃꯥ ꯊꯦꯡꯅꯩꯅꯦ ꯑꯗꯨꯗꯩꯗ ꯃꯥꯏ ꯕꯣꯔꯥꯗꯒꯤ ꯑꯉꯥꯡꯕꯒ ꯑꯁꯪꯕ ꯑꯃꯒ ꯎꯔꯤꯗꯣ ꯕ꯭ꯔꯦꯆꯥꯟ ꯁꯣꯏꯔꯝꯅꯤꯅꯦ ꯑꯗꯣ ꯑꯗꯨꯗꯤ ꯑꯌꯥꯗꯕ ꯕ꯭ꯔꯦꯖꯥ ꯑꯐꯠꯇꯕ ꯈꯛꯇꯅꯤ ꯀꯩꯅꯣ ꯑꯗꯨ ꯐꯔꯤꯕ ꯄꯣꯠꯇꯨꯕꯨ ꯃꯥꯅ ꯌꯥꯗꯕꯅꯤ ꯄꯤꯊꯣꯛꯏ ꯄꯤꯔꯤꯗꯨꯁꯨ ꯅꯪꯅ ꯄꯤꯊꯣꯛꯑꯝꯃꯅꯤꯅꯦ ꯑꯗꯨꯗꯤ ꯌꯥꯔꯦ ꯏꯃꯥ ꯌꯥꯝ ꯂꯤꯛꯁꯤꯜꯂꯛꯑꯅꯣ ꯑꯃꯟꯕ ꯈꯛꯇꯗꯨꯕꯨ ꯑꯍꯟꯕ ꯑꯃ ꯂꯩꯔꯣ ꯉꯥꯏꯈꯣ ꯅꯪꯅ ꯅꯨꯡꯗꯥꯡ ꯈꯨꯗꯤꯡꯒꯤ ꯃꯔꯨꯡ ꯃꯔꯨꯡ ꯊꯣꯜꯂꯤꯗꯨꯕꯨ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩꯔꯣ ꯁꯥꯟꯅꯔꯤꯅꯦ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦꯗꯣ ꯑꯦ ꯀꯣꯟꯆꯥꯛ ꯈꯣꯝꯕꯗꯨꯒ ꯑꯗꯨꯒ ꯑꯃꯨꯛ ꯈꯪꯅꯔꯤꯔꯣ ꯅꯪꯕꯨ ꯅꯥꯀꯣꯛꯇꯨꯕꯨ ꯆꯥꯕ꯭ꯔꯕꯅꯤꯅꯦ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯀꯣꯟꯆꯥꯛ ꯈꯣꯝꯃꯒ ꯄꯥꯈꯪꯅꯤ ꯅꯤꯁꯥꯁꯨ ꯆꯥꯗꯦ ꯀꯌꯥꯗ ꯏꯀꯥꯏ ꯈꯪꯗ꯭ꯔꯤꯕ ꯃꯃꯥꯏꯅꯤ ꯁꯤꯕꯨ ꯌꯥꯝ ꯊꯨꯅꯅꯦ ꯀꯣꯟꯆꯥꯛ ꯈꯣꯝꯕꯗꯨꯒ ꯀꯥꯏꯅꯧꯀꯣ ꯌꯥꯝ ꯊꯨꯗꯣꯛꯅꯧꯀꯣ ꯃꯗꯨꯏ ꯅꯨꯄꯥꯗꯨꯒ ꯈꯪꯅꯕ ꯌꯥꯔꯣꯏ ꯅꯪ 이마부 아함바다디 얌파이 마라모이 니 사파사 자디 미 얌파이가 해기다이네 허진은 까이더라바 해 그야다 뻥이바 앙아우네 내가 드들 내가 그야 누가이들이게 낭 미미만드네 얌 이까이제 하잉 내야 누바도 까이 타박 떠게 하디 꼰자 콤버니 하디 이까이들어 이까이데 쩔어 난 아이다 하버지 난 깐득이들에 난 칸네 난 나빠 딱 토게 난 이마랑 지디 뚜까세 해 미고는 낭나 쪽마사 카이로 해라가 허직때 낭나 카이리 이제 까리기노 khnghndaba ichane handak thabak ka sugalakpajidine itang nugaigre da ko isai dum sakto ke de he hai molang ka dal tu na thamli bi hai hai leirang kana na chilam bana chum nungsi kana gi khudol ne mana koiri nupi macha do masak ka do fajaradana mamai ga do phaura buk ba da nungsi ne as ai di nugaire da ko hatak ko ta gi icha ju thabak sure ima wam ju lak to ri basak fajabi hai ma ibunga halabo nangbo ꯍꯣꯏ ꯏꯃꯥ ꯀꯔꯤꯅꯣ ꯏꯁꯨꯛ ꯁꯨꯛꯊꯔ ꯆꯪꯈ꯭ꯔꯤꯁꯤꯅ ꯀꯩꯗꯧꯔꯖꯥꯠꯅꯣ ꯍꯥꯏ ꯀꯣꯟꯆꯥꯛ ꯀꯩꯇꯥ ꯇꯥꯔꯛꯇ꯭ꯔꯕꯅꯦ ꯅꯪꯅ ꯏꯁꯨꯛ ꯁꯨꯛꯊꯔꯤꯗꯨꯕꯣ ꯍꯩꯃꯥ ꯊꯣꯡꯖꯤꯟꯗ ꯐꯝꯒꯅꯨ ꯑꯩꯒ ꯊꯣꯡꯖꯤꯟꯗ ꯑꯃꯨꯛ ꯐꯝꯈ꯭ꯔꯦꯅꯦ ꯀꯩꯗꯧꯔꯒꯦ ꯍꯥ ꯀꯩꯗꯧꯔꯒꯦꯕ ꯏꯃꯥ ꯉꯁꯤꯗꯤ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯗ ꯏ ꯀꯩꯗꯧꯔꯕ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥ ꯅꯠꯇꯦ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯇꯣꯝꯕꯤꯔꯩꯗꯣ ꯑꯥ ꯎꯅꯁꯦꯅ ꯉꯁꯥꯏ ꯆꯠꯂꯨꯕ ꯊꯣꯔꯛꯇ꯭ꯔꯕꯣ ꯊꯣꯔꯛꯑꯦ ꯑꯥ ꯑꯗꯨꯒ ꯃꯣꯏ ꯃꯥꯁꯨ ꯏꯅꯔꯛꯑꯦ ꯑꯗꯨꯒ ꯏꯅ ꯉꯥꯡꯉꯦ ꯉꯥꯔꯤ ꯐꯨꯃꯥꯏ ꯃꯥꯟꯕ ꯀꯣꯟꯆꯥꯛ ꯈꯣꯝꯕ ꯅꯪ ꯑꯃꯨꯛꯅ ꯂꯥꯛꯀꯅꯣꯅ ꯌꯥꯝ ꯊꯤꯅ ꯉꯥꯡꯉꯦ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯑꯗꯣ ꯃꯆꯥꯅꯨꯄꯤꯅꯗꯤ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯕꯨꯗꯤ ꯌꯥꯏꯌꯦ ꯏꯃꯥ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯃꯣꯏ ꯃꯥꯅ ꯉꯥꯡꯉꯛꯏꯕ ꯈꯣꯟꯗꯣ ꯇꯥꯕꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯃ ꯌꯥꯎꯋꯦꯕ ꯐꯔꯦꯁꯦ ꯌꯥꯝ ꯀꯟꯅ ꯈꯟꯖꯜꯂꯨꯔꯅꯨ ꯃꯆꯥꯅꯨꯄꯤꯅ ꯌꯥꯔꯗꯤꯅꯦ ꯄꯥꯎ ꯐꯥꯎꯖꯟꯅꯕ ꯍꯣꯠꯅꯧ ꯃꯃꯥꯅ ꯌꯥꯗꯕꯕꯨ ꯍꯦ ꯃꯃꯥ ꯂꯧꯗꯧꯁꯨ ꯅꯠꯇꯕꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯅ ꯌꯥꯔꯗꯤ ꯂꯣꯏꯔꯦ ꯂꯥꯎꯁꯦ ꯆꯪꯉꯣꯁꯦ ꯅꯄꯤꯅꯔꯣꯟ ꯑꯗꯨꯝ ꯍꯣꯡꯗꯣꯛꯎ ꯂꯥꯎ ꯍꯥꯏꯐꯦꯠ ꯍꯪꯕꯤꯔꯝꯁꯤ ꯍꯩꯃꯥ ꯃꯨꯇꯤꯂꯥꯟ ꯃꯥꯃꯥ ꯀꯔꯤ ꯇꯧꯔꯒꯦꯅꯦ ꯅꯪꯕꯣ ꯀꯥꯈꯠꯄꯤꯔꯣ ꯃꯥꯃꯥ ꯁꯤꯗ ꯅꯠꯇꯦ ꯁꯣꯝꯗ ꯑꯣꯏꯅ ꯐꯝꯕꯤꯔꯣ ꯃꯥꯃꯥ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯕꯗꯣ ꯅꯪꯕꯨ ꯀꯣꯟꯆꯥꯛꯁꯨ ꯏꯈꯣꯝ ꯈꯣꯝꯗꯦ ꯉꯁꯤꯁꯦ ꯌꯥꯔꯦ ꯁꯦꯡꯗꯣꯛꯎꯔꯅꯨ ꯅꯪ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯍꯟꯒꯤꯅ ꯀꯣꯟꯆꯥꯛ ꯈꯣꯝꯕ ꯑꯉꯥꯡꯈꯩꯅ ꯇꯝꯃꯦ ꯑꯩꯉꯣꯟꯗ ꯀꯔꯤ ꯇꯧꯔꯒꯦ ꯅꯪꯕꯨ ꯃꯥꯃꯥ ꯑꯩꯅ ꯍꯟꯗꯛ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯈꯪꯅꯕꯅꯦꯕ ꯑꯗꯨꯗ ꯃꯣꯏ ꯃꯃꯥꯅ ꯉꯥꯔꯤ ꯐꯨꯃꯥꯏ ꯃꯥꯟꯕ ꯀꯣꯟꯆꯥꯛ ꯈꯣꯝꯕ ꯆꯥꯎꯈꯠꯇꯕ ꯅꯪꯒꯨꯝꯕꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒ ꯈꯪꯅꯔꯤꯁꯦ ꯅꯪ ꯁꯤꯒꯦꯔꯥ ꯀꯥꯏꯅ ꯇꯧꯗꯅ ꯄꯩꯁꯥꯕꯨꯗꯤ ꯈꯔ ꯄꯥꯏꯑꯦꯕꯀꯣ ꯃꯣꯏꯗꯣ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯊꯤꯅ ꯉꯥꯡꯉꯛꯄ ꯑꯗꯨꯗ ꯑꯗꯨꯝ ꯑꯩꯗꯣ ꯀꯣꯟꯆꯥꯛ ꯈꯣꯝꯗꯕꯤꯗ ꯑꯗꯨꯝ ꯍꯜꯂꯛꯑꯕ ꯉꯁꯤꯗꯣ ꯅꯪ ꯉꯁꯤ ꯀꯔꯝꯕ ꯂꯣꯀꯦꯁꯟ ꯀꯗꯥꯏꯗ ꯈꯣꯝꯃꯤ ꯅꯪ ꯍꯥꯏꯔꯣ ꯑꯩꯅ ꯈꯪꯗꯕ ꯃꯤ ꯑꯝꯇ ꯂꯩꯇꯦ ꯍꯥꯏꯔꯣ ꯁꯥꯕꯨꯡ ꯈꯣꯛꯇꯅꯦ ꯃꯥꯃ ꯃꯣꯏꯒꯤ ꯂꯩꯔꯛ ꯑꯃ ꯈꯔ ꯁꯨꯞꯄ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗꯩ ꯆꯪꯉꯒ ꯃꯅꯨꯡꯗ ꯌꯨꯝ ꯌꯣꯠꯀꯤꯒ ꯆꯦꯛꯀꯤꯒ ꯄꯥꯔ ꯁꯥꯕ ꯑꯃ ꯂꯩꯌꯦ ꯑꯗꯨꯒꯤ ꯌꯨꯝꯗꯨꯗꯅꯦ ꯂꯤꯇꯥ ꯍꯣꯏꯗ꯭ꯔꯣ ꯅꯪꯒꯤꯁꯦ ꯍꯥ 이스 아들이 에이 강이 가이노 아이 하이게 ngari phumai male har pai ba lam noi krija mo se loi ngari phumai ne wes phajari dendi su kai dikai no duai bu 파기 matang chade koi tao 아스 야르세 너의 아티바 마센 시다나 바부 가임 칼루 누세 아도 리타 호 이문 좀 버너트로 au mane mama itay marita gi mazanu piduni 마사누 피도 마사까지 예행 야베니 마마 아두디네 아이 마군 파자나 강이 아사오라 빰그라바 ಚಾವ್ ಖತ್ತಬಿನಿ ಅದು ಅಖೋಯ್ ಮಿಯೋಯ್ ಬಗಿಕೋ ಅಖೋಯ್ ಮೈತೈ ಮಚಾಸು ಯಾಮ್ ತೌವಿ
sumaina ko thabak se macha masu chilhau thidna torok pa je spooning thogat pigedabani gaina ga social media da mi thabak tor leijaba bazar ga po yonjaba je thagala ka duri ni adu dai da amuk like ka je chum bu ya mi ni bungo yami ise angang je puning thogadabni gaina aduga moi macha masu piram dai dadi aduga ma thabak to bai simi mang di kai je lo ba ya roi kori no haibani da ai to ai mayok na ge nang pu da puru hera ma mana je lepi da bu nang na lo ge ko sai mai wang sang do ma san pi do lo kan khang ni ma nang gi da mak ta ne akhoi gi yam laba konchak tim na chap yung na lepi lep to ni bai aduga ne haidok pada i bu kai ba wari ma le ye kai bai ma hujiki rita do mama do ai gi ex ni ha ma ma gi ex ni ba ai na koiram bani pakhang oi ringai da achawram pam khuram magun je na khang da na ma gi da mak chap yung na ga lep ta na khama bra aduga ne ai hen bam la ka da ne phat o khoi sa da thaula yam phare khali di wari ji le lo da bi mai ma sa pi do nang lo da bani lo da mi do nang gi hong ba chang ba sen tang khai ma nang ma na pu thok ani oh ma lo di ma mana paisa ju tang khai mu tho da ba lo hong da chang da adu di ma ai soi nang lo mi kari gumba kes ko tong na ra ju da ma gi nu pa da gi di nang ma mana paisa pai ba je khara di hen mani na moi ai ga thek na ba da lamba yam thi na nop ka ni hai ta ma adu di ai athu ma tam da ne ai chen na ba nu pi da tak sal lage ma cheng ga da mi ma che la je hai ba da bu di ya ra ka ni ba ko adu da lu hong dri ba di lo dri ba di nu pi mi na ju song kha chau na ba ji da chen la ga mu thai bam khot pam do ma lot pam do adu na ne plan je phasna yat ka da ba kui na lot pa ta re no ani ko lot pham ma yeng na ne kui na lot ta ba ya ro ye lot pham gi di ne ai sin ge lot pham lai ni bu ko ha मैम हंदा अखोय अनि चपिना स्पोर्ट्स मा सिनजाबदो मैम दा खितंग कंफ्यूजन लेबा माले हाइदी आईडी कार्ड अदु दो करम पुरक याम सिंपल ओइन सिनजाबनि गो कैसु लुदे अखोय नि मागी क्लास तो खंगनाय दमकता अदु उतपा याबा ममांग चही गी रिपोर्ट कार्ड ओरगसु नत्रगा आईडी कार्ड ओरगसु अमा क्लास तो खंगनाय खक्तंगी अदु अमा पाइबिरोना हाइजाबनेबा क्लास से 8 कारकदबदि यावदि को 1 to 7 हाइबसे हुजिते सेशन होरपा टाइमिंग ओइबनिना 1 कारकदबा 2 कारकदबा 3 कारकदबा अदुमाइना 7 कारकदबा फावबा ओइदुइनेबा अखोइना स्पोर्ट्स सिनजरीजे अखोइगी स्पोर्ट्स से लाइबा संडे डेट 18 सिदने अदुगा अखोइगी लोकेशन से यांगपुपी प्लेग्राउंड हाइजाबनेबा अदुगा लोकेशन से मथंगी स्किट ता सुंजोय सोइदना वीडियो ओइना डायरेक्ट हापचरके ए कोजा खम्बि दुगा अदुगा बिबा khomba hai metro ji gi da again 1 2 go ka tho kare e sao nu ko ibungo mani adu dai ju ne adu ju lau ro adu manung da ju me am ne ri lau lai bungo kitang khap man leche mani adu dai pora de ama ka tane tu bora ma khatan e yam phare da du dia konja khumba me ma phare ne ko he dalo han ta se le go hai dringe de yare ma ji hai horo yare hai ma adu di yam phare ne konja king konja go ngan na lao hai ba natro sau de tak mayam dei rame adu pi thoi ba yong thoi ba 1 2 go ho mani ngom na konsak mayam leirame adu pithoi ba yon thoi ba nami ta dum yeng me Sudah miang deh, Pak. yeng mana yeng dro ai nang chon dong matai ani nang ga ga ma ne lo ha lo yeng ro to ka ngango yare yeng ro to ngango hey leirang kana na chilamba na chum nungsi kana gi khudol no ne mana ga koiri ba nupa na te aga no yare ai sang pa marang nge amo i hai gidai ne 1 2 go yam phai de gi action ha lao hai pe hang biram ji hai ma iche manung chang de ba sai ko ai sida phamaga unga le rabani ai uro ko ai di ai ma mutila tari to re ya ba 1 2 yare kakak biro ma sida nate somno em biro ma nate hai ma mutilan kari tawrage ne nang ba